Ngasi ayub phongba paw sida yumpham oiba maroiba paw kharab de tawgeri. Indian Premier League 2020 gi Ahanba match da Chennai Super Kings da Mumbai Indians po wicket mangada mai thiba pikre. United Arab Emirates da jumbu oiduna ngasi dagi sanaba hokiba Malemgi T20 Cricket League Tournament sigi manungda khwaidagi chawba ama oiriba Indian Premier League 2020 season ki Ahanba match da mamanggi runners up Chennai Super Kings da defending champion Mumbai Indians po wicket mangada mai thiba pikre. Abu Dhabi de Leiba Saik Jet Stadium de Sanaki Ahanba match asigi toss Chennai Super King na Namduna fielding hana tawrake mamang season ki champions Mumbai Indians ta hana batting tawduna sanarakpada over kunda batsman mapan out warga run chama humpuni thoi lauke Chennai Super Kings la run cham humpum thoi lobagi target laikhiba adu kunchuba over ki anisiba ball to wicket manga out warga upon baran cham humputaruk lobang gamduna match asi wicket manga damai pake atop pau amadana Naga ki Warigi Waroisin gidamk Delhi romda Mityeng Thamnakhre Center amasung Naga political group singna aroiba Waroisin atuba matamda khut ek pinaragani aina Thajanari ngai jarak asida punamaki miyang national capital Delhi da Thamnakhre India government ki mihut amasung Naga pistol ki interlocutor oiriba Aranrabi mathang sel da Delhi da sarkadori NNPG ga working group ki delegation amasung center ki lusingba mayam unaba yamna thuna Delhi ki damakta khongsalaba yai aiba pau amana aire Hauzik NSN IM ki chairman ku teuko amasung general secretary TS Moibhana lusingba team ama Delhi da kem tokduna leire makhoi ki chief negotiator TS Moibhana lusingduna members in intelligence bureau ki director Arvind Kumar na lusingbo official singa nomit khuding ki wakhana duna Waroisin ki kaya jatna ba honari adubo NSN IM na masiki mapung oiba demand oiriba tongan ba phirat amasung constitution ki matang de janaba purakpa ngamte aire Sarakasida Naga Mothers Association ki Mioi tarit na saba delegation ama irai remit Delhi da satkre delegation asida Manipur Assam amasung Arunachal Pradesh ki Naga Students Union sing ge mihuching amasung MP MISR ki mihuching yauki aina report amada palle makoina Prime Minister unarba yai aire handakta nauna sengkiba Naga People's Front ki Political Affairs Mission PAM su Delhi da chatuna central leaders sing unarba yai aina tare PAM ki members sing na RN Ravi unarba appointment lokiba leire nakalamramda Naga National Political Group ki Working Committee ni India Government ki mihut amasung interlocutor RN Ravi ka ngasi unakre nakalani na Naga political issue asiki Waroisin purapagi matangda wakhan ki aina thajanari Huranba gari lalon bada Chingnaba Manipuri ani Faridabad ta phare Chingnaba atopa Mioi ama phana na Hotnabada Manipur Police na Mateng Pangkaktre Huranba gari singda scrap ta mangan ki pathamba gari sing ki chassis number na sing maru iba document semtok semjin tawduna John bagi tapak ta Chingnaba Manipur ki Mioi ani Faridabad Police na phagatuna wahang pangchat tanarba Faridabad ta pokre Thabak asida sinaram kani hana Chingnaba atopa Manipuri amasu phana na Hotnabada Mioi adu political oibanga lok leiba amadi sensitive oiba maphamda leikibana mahakna leiriba mafam adu re chathanaba aibada Manipur Police na madem panglaktre maram asida atopa pambaising sinna tuduna Mioi adubo phana na Hotnari aina Assistant Commissioner of Police Adars Deep Singhana pangdorakle Press na pangba pau ki matung inna phagatlaba Mioi sing adudagi Delhi da punaba thorang lamba lupa lising humrarong gi oiragadaba yamlob drug kya sapagat ki aire Police na pharaba Mioi sing adugi maming Muhammad Aksar amadi Aribam Gunanda kawi makhoi animak thobal dagine Aksar na masagi mayudagi phagat kibani loinana Gunanda na Kolkata sananaba Impal Airport talak ko phagat kibani thagduk asigi matang da police ki Assistant Commissioner Adars Deep na ai makhoi animak tha asigi Tara da Delhi amadi Faridabad ki lonaba maphamdagi phagat kiba geng kutpu adugi Mioi singne makhoi sing asi gari huranduna lalon bagi case kaktana tana drug lalon bagi case da su chauna jenaba Mioi singne makhoi na satharba amadi makhoi ki thabak thorom sing ki maram da hiana akupa khangtok nanaba wahang pong tawbagi thabak akan mamongda chathari makhoi sing asi Meghalaya amadi Manipur Police na su Chahi amaki Mamangda Wanted Laothokkhraba Huranba ki thabak kan na chathari ba Mioi singne aire phagalaba Mioi sing asi court puthoki bagaloina na numit marini ki police custody remand laukhutkre haina su ACP na makhata na phongdorakle Maragasida customary lona Waroisin puraktanaba ward na appeal tawrakle Chaliba tha asigi taramanga da Tenopal district ki manung chana leiba more town kanak na leiba khul amada Chahi Ahum Makhai romda ngari Nupimacha ama Namduna Famlanbikhraba thawtok adu customary logi matung ina selfie na tuna loisinna ba honare aibagi pau phangbaga loinana selfie na tuna loisin begunu aina Women Action for Development ward na thadorpa cherol amana jingi CSO singda appeal tawkhre Cheral oduna makhata na pallibadi pausi amadi thajaba yaba pausing daki moreda Chahi Ahum Makhai rom ngari Nupimacha ama
ꯌꯨꯝꯂꯣꯟꯅꯕ ꯖꯨꯕꯦꯅꯥꯏꯜ ꯅꯨꯄꯥ ꯑꯃꯅ ꯅꯝꯗꯨꯅ ꯐꯝꯂꯥꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡꯗ ꯏ ꯊꯣꯔꯛꯄꯗꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯔꯤꯝꯁꯇ ꯔꯤꯐꯔ ꯇꯧꯔꯛꯈꯤ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯈꯤ ꯃꯈꯥ ꯇꯥꯅ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯨꯄꯥ ꯂꯥꯈ 3 ꯃꯈꯥꯏ ꯄꯤꯗꯨꯅ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯈꯥꯗ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯋꯥꯔꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯀꯁꯇꯃꯔꯤ ꯂꯣꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ लोइना मराल लेब मियोसिंग अदु पुलिस ता सिन्नबियो सिंगी सिविल सोसाइटी ऑर्गेनाइजेशन सिंग माहिरोय लुपसिंग ट्राइबल यूनियन अमदि लाइनिंग लाइसोन के मरी लेना बसिंगदा थाव अदु कंडेम तौबगा लोइना कस्टमरी लोगी मखादा सेल्फी नदुना वरोइसिन पुरकना होनरिबा अदुबो मियेंग जंगदुना मराल लेब सिंग चेराक फंगन बदा मतेंग पांगबियो पुलिस ना सु मराल लेब सिंग फगतपा अमदि इन्वेस्टिगेशन चथबियो आइना वुमेन एक्शन फॉर डेवलपमेंट वार्डना थदोरक पसिरौल अदुना मखाताना आइरे नाकलमरोमदा कर्नाटक डिप्यूटी CM COVID-19 पॉजिटिव ओइख्रे कर्नाटक की डिप्यूटी चीफ मिनिस्टर CN अश्वथ नारायण महा COVID-19 पॉजिटिव ओइरे आइना ngasi phongdokre lakleba assembly session ki yenglaga ayakna ngasi thangje numita COVID-19 test ama tawki amasung ayi phalsing adu positive oirakle ayak layong leite amasung yumda isolation tawduna leiragani aina minister na tweet tawke Maka thengna ki bami puna ma thau ta ba section thorang adu lokot pina ba makna hijakre malem paksan na sandorak le balai chat asigi yenglaga assembly speaker Bishosor Oikhre Kagirina September 12 ki assembly monsoon session awgadoriba adugi pungum dragan ni toy mangoina na session asida saru yagadoriba Mioi punama ki damakta COVID-19 lachat ki damakta RT-PCR test tawba mandatory ohenke arobe content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengpiriba punamak puthaga chari loina na channel asina adum da ganarabadi subscribe like and share tawba kawbigunu punamak po amaka na thaga chari